Yumnam khemchand gi laibak ta thambal chama ga pan sat le ngasinung thel chief minister oina wasak lauragani haidi yumnam le kai da leiba wai khemchand gi yumda mi so na tinduna harauba phongdo khre Govindas na home pairagani deputy CM ani leiraba yai haidi yumnam khemchand gi lising makhada Manipur gi irang ase warashin poraklagani thajai haina thokchom rade samna phongdo khre singjamai kendra gi miyam na yumnam le kai da leiba khemchand gi mayumda laktuna harau nungai ba phongtok na khre bambla thak haidi en berena lusing balengak ta cabinet ki minister gi phampai ki ba singjamai kendra gi MLA yumnam khemchand singbu BJP legislative party gi lusing bo oina khan khre ngarang New Delhi da leiba BJP gi headquarter da pangthok ki ba National Democratic Alliance Manipur gi MLA singi oiba mifam pangthok tuna yumnam khemchand BJP legislative party gi leader oina amata oina yana duna khan ki bane 2017 da pangthok ki ba Manipur legislative assembly da singjamai assembly constituency da BJP gi ticket ke assembly election BJP ki ticket assembly election mai park to Manipur state assembly gi speaker oiram laba matung haukiba 2022 da pangthok ki ba state assembly mikhal da amohana BJP ticket ta mai park to na NP renal singba matam matu ki lenga aduda cabinet minister gi phampai do municipal administration and housing development rural development and panchayati raj amasung education gi portfolio so hana pairam laba Meeoi amane ngarang yumnam khemchand bu legislative party gi lusingbo oina khan ki basina lakadoriba anoba popular government asida mahakna sungsoi soidana chief minister gi phampai ragani hauju phawbagi oina karaba matamda yumnam khemchand na Manipur gi chief minister oina wasak lauragani haina official oina lauthopa leitrabasu mahaku Manipur gi lok bhavan da chief minister gi wasak launanabagi sem saba haukre press na phangba thajaba ya source amagi matungina national BJP leaders sing gi maikai de gi lakadoriba yumnam khemchand na lusingbo Manipur gi anaubalenga asida deputy chief minister gi pham Meeoi ani da pining bagi apamba lai haire Deputy Chief Minister gi pham ase Kuki MLA singi marakta ama oiriba hana gi cabinet minister BJP gi namsa ke ken amadi BJP gi alliance oina seminary naga people's front NPF ki MLA ama oiriba yai haide hauju phawbu gi oina NPF ki leiriba MLA singi marakta kanapu deputy CM gi pham pai gani haina official oina laukthokpa leitrabasu athuba matamda deputy chief minister kanana pairagani haibadu parties gi maikai gi official oina laukthokлагani haide masigi mathakta lakadoriba anauba Manipur government asida punna MLA manga cabinet minister gi pham painanabagi khananaba haukre haidi cabinet minister gi pham paigadoriba MLA manga atugi manungda hana gi chief minister N Biren ga nakna loinaduna lakhiba Bisnupur kendra dagi kyar khana mikhal mai paktuna tongan chief minister gi makhada cabinet minister gi pham pairam laba Govindas Konthojam su yauri mahana lakadoriba yumnam khemchand na singba anauba government ta home minister gi pham pairagani haina pau gi source amana haidi nakalamoram da social media singda thaganarakpugi matungina NPF dagi deputy CM gani haina riba misadu NPF ki MLA losi dikhone haina social media sing da thaganarakle kadai phawba chumba pawno haiba official ba paw ngaminase Poland khulda Nongmei pangkap ta kapkhre haidi namsa kip ken bu deputy CM ohengani haibagi haraurira natraga lengak sembada yanindrira chapchana khangba laitre BJP gi North East ki coordinator Sambit Patra na hairakpadagi Delhi da pangthokadaba mifam da saruk yaro na ba sanction khiba BJP gi yauna party sigi mamangi lengak ta chapinarakhiba NPF NPP amasung independence MLA singa ngarang nungthel BJP gi lusingba singa mifam pangthoklaba matung singjamai assembly constituency dagi karaktuna minister oiram khiba yumnam khemchand bu Manipur ki BJP legislative party ki leader khan bagaloina na mahana chief minister oiduna linglakada balengak ta namsa ki genbu deputy chief minister ohengani hairakpadagi harauba phongdok lira natraga lengak sembagi mayokta leblakhiba singna oigadra singna ba thawongda Poland khulda Nongmei maru tararong pangkap ta kapkhre haidi thawdosi ngarang numidangaram pung 6 makharom tarakpada Kangpokpi district ki manung challiba Kangsu police station khonba Poland khulda thoki bane pungpham asida Nongmei maru tararom leptana pangkap ta kapagi makhol khulasiga nagnana leiba Imphal West district ki kadangban amasung phayengi khunja singna take khanghaudana Nongmei marusing kapagi makhol tabada mitei kholgi khunja sing mi paina ki adum oinamak Nongmei marusing adu karamba Meeoi singna karigidama kapano habe chapchana khangbangam khide panba yabadi wai khemchand chief minister oiduna linglakadaba lengak ta deputy chief minister ohelagani hairaba namsa ki gen Kangpokpi assembly constituency dagi BJP gi ticket ta karaktuna February 10 2025 ta resign tawkhiba BJP na lusingba Manipur lengak ta minister oiram khibani haire
Paulilalga Lejamanga Firep Hong de Haina Tamlakle, Kuki Civil Society Organization Kiana Akanbawa Pam Tamduna Kuki Jo MLS Sing Anoba Government Samba the Yaoroi Yaoroi Haina Atingba Tam Krabasu, Gang Popi ACG MLA Nemsa Kibgen Anobalenga Asida Deputy Minister Hapada Yanaduna, Lengak Samba the Yaw Krabasu Saikot ACG MLA Paulilan Haukip Amasung, Henglep ACG MLA Lejamang Haukip de Tokhaibalengaki demand Asidagi Kung Pam Hando Kidre, social media the Tagalakeba Kuki Jo BJP MLA Aniasiki Tongan posting wapam paladuna Henglep ACG MLA Lezamang Haukim na Hai Miyamna Taliba separate administration ki demand assist Saugat Pagaloinana Masip Hangdriba Pauba Mahaki popular government Sam Nabagi Kongtang Asida Yaoroi Amasung Legislative Party ki Lusingba Khan Nabagi election Asida Bahag Saruk Yaoroi Haina Ede Nakalamarong da Paulal Haukipsu Masigamana Maongda Palibadi Equina Kongpam Handopalate Kuki Singi separate administration Pigani Haba Asing Batazaba Amapidana Manipur da Anoba government Sembada Equina Saruk Yaoroi Haina Pale Kuki MLA Singi Firep Asina Kuki Jo Sing the Talaba separate administration Pangnaba Sangsalakluba Firep Asida Tona Pauna Sangsalakba Adu Udle Kuki Jo Sing na Lamdamasda legislature power labor union territory ki maongda Tokhaibalenga Amatanduna Lakli Hadi BJP ke central leaders sing the state asida Anoba government ama sem nabagi miyang da Sangsalakle Kuki Jo MLS sing the government sembagi process da Sarugya dana balaud ba Firep ase miyang ki demand ase Pangnaba honaba di yamna maru oiba Kongtang amani Hadi Manipur the government Thamnaba khemchand bulusing bakhan kibasi irang asigi tangkak ama loishin bani haina bimol akojamna phongdo khrei Manipur da anoba government ama thamnaba ki damak yumnaw khemchand bu BJP ki legislative party ki anoba lusing bakhan kibasi Manipur da thoklebe irang asigi tangai fadana tangkak ama loishin bani haina lawi masina government semnaba ki damak Delhi amasung Imphal senthok sensen tawbagi drama adusu loisilagani haibagi asa tawi haina Manipur ki Lok Sabha ki MP Dr. Angomza bimol akojamna phongdokhrei News 9 na loba interview amada Dr. Angomsa bimol akojamna hai state asigi miyamna awaba mayak narabasu BJP ge MLS singna Delhi da senabagi hainabi adu anoba lusingba khanba asina maram oiraga loiraga ni haina asa tawi asi afaba khudam amani bimol akojamna hai center da state asida government ama semnaba warep lorakliba asi MLS singi thaunana nate habisi khangnaraba waphamne Asigama Piba Masida MLS sing asina state asigi miyawge apamba matungina karam na mahut singada ge habisi sing na bapawi mahana high state asigi lengak paiba party ge MLS sing na makhoi ge apamba thaba amasa tawba ngamdaba sina Irang asid loisinba ngamdana lerakpani maramaduna state asida government ama leire haiduna makhoina miyamgi sapsaba apamba matungina mahut sinba ngamgadawribra natraga baligi hameng oigadawribra habisini Dr. Bimol akojamna high center na haukiba sahi ani makhairo Manipur gi miyamgi punsibu sanaduna lakdaba sida makhoisu partner oigadra habisi haningai oi makhoina miyamgi apamba wakhalona du sapchana mahut sinba ngamgadabani masi mahaki thajabani Manipur da thokleba irang se hek haurakpadagi lengaki Maikaidagi Manipur bu thugaina bahona bagi mahutta Kuki Meeoi natraga atai kaloki MLS sing na punna phamina duna thokleba irang asil loisina bahona gadabani haibisi hairaklaga lakle thokleba awaba thodo asigi chapchaba thodang ase punna lomina baga loinana soikiba khudimak thidok naba akanba thabak lokhat kani haibagi thajaba lai haina Congress ki MP Dr. Bimol akojamna phongdokle BJP na lusingduna semlakadori balenga asi kuina satloi maningomang ahoba utong oina thokani haina Samajwadi Party na phongdokhrei BJP na lusingduna semlakadori ba Manipur lega asi kuina satloi amasung maningomang ahoba utong oina thokani haina Samajwadi Party Manipur State ki President Konthaujam Biswaj na phongdokhrei waphamase ngarang Imphal West District ki Konthaujam da leba mahaki yumda pangthopa pawge miphamda bahana phongdokladuna makhata na hai lamdam sida maratana ingtapa poraknaba BJP amadi party asiga saminariba party sing Manipur dagi marupana muthatpa mathau tare haiki Manipur da mamang thakta BJP na lengak paiba matamda missimina kaya ama thokre haujak laibak sida BJP na lengak paiba dagi Manipur gi miyamda amuhana missimina kaya thohanduna awaba setheng pibane party asina lengak paiba makhai lamdam sida ingtapa purakpa ngamloi Manipur da tungkoina ingtapa puraknaba BJP amadi party siga saminariba political party sing lamdam sida gi marupangna muthatpa mathau tare haujak salariba president
ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯀꯨꯀꯤꯒ ꯌꯥꯅꯔꯒ ꯆꯂꯥꯏꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯔꯥꯜ ꯁꯤꯈꯤ ꯃꯁꯤꯒꯤ ꯄꯌꯦꯛ ꯂꯥꯔꯕ ꯈꯨꯠꯇꯝ ꯍꯥꯏꯕꯁꯤꯡꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯀꯥꯞꯍꯜꯂꯤ ꯃꯅꯤꯡꯇꯝꯅ ꯂꯣꯅ ꯌꯥꯗꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯤ ꯍꯥꯏꯔꯗꯨꯅ ꯕꯤꯖꯦꯄꯤꯅ ꯀꯨꯀꯤ ꯀꯤꯔꯒ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯈꯤ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ ꯃꯇꯝ ꯁꯥꯡꯅ ꯄꯤꯌꯥꯔ ꯆꯂꯥꯏꯔꯛꯂꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯆꯠꯂꯣꯏ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯁꯣꯛꯂꯒ ꯊꯜꯍꯟꯕ ꯌꯥꯕ ꯍꯧꯅꯗꯦ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯂꯩꯅ ꯂꯩꯅ ꯂꯩꯉꯥꯛ ꯊꯨꯒꯥꯏꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯅ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯁꯦꯝꯂꯕꯗꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯗꯕꯅꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯂꯛꯂꯕꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯥꯃꯨ ꯍꯥꯃꯨ ꯇꯥꯔꯒ ꯇꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ IDPꯁꯤꯡꯒꯤ ꯀꯃꯤꯇꯤ ꯇꯔꯨꯛꯀꯤ ꯑꯄꯨꯟꯕ ꯋꯥꯔꯣꯜ ꯊꯝꯂꯛꯈ꯭ꯔꯦ ꯏꯁꯥꯒꯤ ꯌꯨꯝꯗ ꯃꯁꯤꯡ ꯁꯨꯅ ꯍꯟꯖꯤꯜꯍꯟꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯜꯂꯕ ꯃꯇꯨꯡꯗ PMAYGꯒꯤ ꯃꯈꯥꯗ ꯌꯨꯝ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ May 3, 2023 ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡꯅ ꯌꯨꯝ ꯀꯩꯁꯤꯡ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯑꯃꯁꯨꯡ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯍꯜꯂꯛꯂꯤꯕ IDPꯁꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯃꯤꯇꯤ ꯇꯔꯨꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯕ ꯆꯦꯔꯣꯜ ꯑꯃ ꯊꯣꯔꯛꯇꯨꯅ IDPꯁꯤꯡꯕꯨ ꯃꯁꯤꯡ ꯁꯨꯅ ꯃꯁꯥ-ꯃꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯈꯨꯜꯁꯤꯡꯗ ꯍꯟꯖꯤꯜꯍꯟꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯜꯂꯕ ꯃꯇꯨꯡꯗ ꯈꯛꯇ PMAYG ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ IDPꯁꯤꯡꯒꯤ ꯄꯔꯃꯤꯅꯦꯟ ꯑꯣꯏꯅ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ IDPꯁꯤꯡꯒꯤ ꯂꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯃꯩꯇꯩ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯃꯣꯏꯔꯥꯡꯊꯦꯝ ꯕꯥꯂꯦꯁꯣꯔ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦ MCMꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯁꯥꯡꯊꯦꯝ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯃꯩꯇꯩ ꯀꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯃꯩꯇꯩ ꯚꯤꯛꯇꯤꯝꯁ ꯃꯣꯔꯦ ꯀꯣꯞꯃꯦꯞꯀꯤ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯏꯔꯣꯝ ꯔꯥꯖꯦꯟꯗ꯭ꯔ ꯃꯩꯇꯩ ꯌꯨꯅꯤꯌꯟ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯥꯏꯁꯣꯝ ꯍꯦꯃꯟꯇ ꯑꯦꯄꯦꯛꯁ ꯀꯃꯤꯇꯤ ꯑꯣꯐ ꯚꯤꯛꯇꯤꯝ ꯚꯤꯂꯦꯖꯦꯁ ꯑꯣꯐ ꯏꯀꯧ ꯁꯥꯗꯨ ꯌꯦꯡꯈꯨꯃꯥꯟ ꯗꯣꯂꯥꯏ ꯊꯥꯕꯤ ꯂꯩꯇꯥꯟꯄꯣꯛꯄꯤ ꯃꯥꯏꯔꯦꯟꯄꯥꯠꯀꯤ ꯀꯟꯚꯦꯅꯔ ꯀꯣꯏꯖꯝ ꯁꯔꯠ ꯑꯃꯁꯨꯡ ꯇꯣꯔꯕꯨꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯚꯤꯛꯇꯤꯝ ꯀꯃꯤꯇꯤꯒꯤ ꯀꯣ ꯀꯟꯚꯦꯅꯔ ꯔꯥꯃꯦꯁꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ IDPꯁꯤꯡꯕꯨ ꯍꯣꯡꯖꯤꯜꯍꯟꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕꯗꯤ ꯁꯒꯣꯜ ꯃꯃꯥꯡ ꯄꯨꯡꯖꯥꯎ ꯄꯨꯕꯒꯨꯝ ꯊꯣꯛꯇꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯣꯛꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯗꯣꯂꯥꯏ ꯊꯥꯕꯤ ꯑꯃꯁꯨꯡ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄ IDPꯁꯤꯡꯗ ꯌꯨꯝ ꯁꯥꯅꯕꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯄꯤꯔꯒ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ IDPꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯗꯨꯅ ꯂꯩꯍꯟꯕꯒꯤ ꯊꯕꯛꯇꯤ ꯇꯧꯍꯟꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ IDPꯁꯤꯡꯒꯤ ꯌꯨꯝ ꯅꯧꯅ ꯁꯥꯕꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯔꯦ ꯑꯃꯁꯨꯡ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯁꯦꯜ ꯄꯤꯈ꯭ꯔꯕꯁꯨ ꯀꯥꯟꯅꯐꯝ ꯈꯪꯍꯟꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ PMAYGꯒꯤ ꯁ꯭ꯀꯤꯝ ꯑꯁꯤ IDPꯁꯤꯡ ꯑꯁꯤꯗꯗꯤ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯗ꯭ꯔꯦ ꯍꯥꯏꯔꯤ ꯆꯩꯔꯛꯁꯤꯗ ꯅꯍꯥꯜ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯣꯡꯖꯤꯜꯍꯟꯅꯅꯕꯒꯤꯗꯃꯛ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯑꯃꯁꯨꯡ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯃꯤꯇꯩꯒꯤ ꯌꯨꯝꯁꯤꯡꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯕ ꯆꯠꯂꯨꯕꯗ ꯀꯨꯀꯤꯖꯣꯒꯤ ꯅꯨꯄꯥ-ꯅꯨꯄꯤꯁꯤꯡ ꯍꯧꯔꯛꯇꯨꯅ ꯎꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏꯗꯨꯅ ꯑꯊꯤꯡꯕ ꯄꯤꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯅꯨꯡꯅ ꯊꯥꯔꯛꯄꯗꯒꯤ DC ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯑꯃ ꯃꯈꯣꯡꯗ ꯅꯨꯡꯅ ꯄꯥꯟꯕꯗ ꯅꯠꯇꯅ ꯁꯔꯨꯛ ꯌꯥꯈꯤꯕ IDP ꯑꯍꯨꯝꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯁꯨ ꯃꯈꯨꯠ ꯑꯣꯏꯗ ꯅꯨꯡꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝꯅ ꯃꯤꯁ ꯒ꯭ꯔꯥꯟ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯦ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯁ꯭ꯇꯥꯔ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯄ꯭ꯔꯣꯗꯛꯁꯟ ꯏꯟꯗꯤꯌꯥꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯁ ꯒ꯭ꯔꯥꯟ ꯏꯟꯗꯤꯌꯥ ꯅꯦꯁꯅꯦꯜ ꯕ꯭ꯌꯨꯇꯤ ꯐꯤꯁꯦꯟꯗ ꯀꯛꯆꯤꯡ ꯃꯈꯥ ꯂꯩꯀꯥꯏ ꯃꯌꯥꯡꯂꯝꯕꯝ ꯄꯣꯔꯦꯡꯗꯒꯤ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯦ ꯍꯥꯏꯔꯤ ꯑꯦꯛꯇꯔ ꯗꯌꯥꯟꯗꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯐꯤꯖꯪ ꯈꯜꯂꯨꯕꯒꯤ ꯏꯌꯣꯜꯗ ꯁꯦꯡꯗꯣꯔꯛꯄꯒꯤ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯝꯂꯛꯈ꯭ꯔꯦ ꯀꯧꯕ꯭ꯔꯨ ꯑꯃꯗꯤ ꯊꯥꯡꯖꯤꯡꯁꯤꯡꯕꯨ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩ ꯈꯛꯀꯤ ꯂꯥꯏꯐꯝ ꯑꯃꯒꯨꯝ ꯑꯊꯤꯡꯕ ꯊꯝꯂꯛꯄꯁꯤ ꯌꯦꯛ ꯁꯂꯥꯏ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯑꯣꯏꯔꯤꯕ ꯀꯧꯕ꯭ꯔꯨ ꯑꯃꯗꯤ ꯊꯥꯡꯖꯤꯡꯁꯤꯡꯕꯨ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩ ꯈꯛꯀꯤ ꯂꯥꯏꯐꯝ ꯑꯃꯒꯨꯝ ꯑꯊꯤꯡꯕ ꯀꯌా ꯊꯝꯂꯛꯄ ꯍꯥꯏꯕꯁꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯖꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟड ꯄ꯭ꯔꯤꯖꯥꯔꯚꯦꯁꯟ ꯑꯣꯐ ꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯥꯏꯠꯁ ꯑꯣꯐ ꯀꯧꯕ꯭ꯔꯨ ꯑꯦꯟड ꯊꯥꯡꯖꯤꯡ ꯍꯤꯜ ꯔꯦꯟꯖ CPPKTꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯀ꯭ꯔꯦꯠ
Site of Kaubru and Tangjing Haibasida Nomagi Oiba Kananabagi Thoramda, Federation of Haumigi President so Oiba, CPPK gi President Sapam Saja to Manina Pondo Cray. Lamdamasigi lining Lysaki Oiba Lukayaga Puna Kabui Kom Siru Amadi so take me Hussein Sarugiadano Pangtoki Bakananabagi Thoramada, Mahana Makatana Haikabida Ninkatamna Lenabaleba Amana, India Tin Karomatung, India Lagakna Iram Damasigi Lady Yellow Purups and Puari Masakang the Bahibasi Labak Tibane, Marone Iram Damasigi, Yellow Purups and Amatangara Horapam Amadi Maroeba Life from Land Ningsing Lapomatam the Kobru Amadi Tangjing Sing Asi. Oidibani haike laiba asigi oina khwaidagi tangna leidiba inamdam kanglaipak asigi chawphok chafam oigadabadi isagi horokpam masakangba haiba asina oigadabani inamdam asigi yellow phorok khudimakki horokpam oidiba mafam amabu mapalamdagi changlakpa kuki singna inamdam asigi kaubru amadi thangjing singbu meitei khaktagi laifam len oina khallaga singnarakpa amadi athingba piba haibasi lamdam asigi yek salai leijariba yellow phorok khudimakta singnarakpa ama oina laudaba ngamloi thauromasimak laifam len asibu inamdam asigi yellow phorok khudimak Kini haiba si India amadi kuki singna khangadabani haibaga wakhalon dalamdam asige tongan ba phurup singi lusungba sing yauna pangthokpa thauramni masidanatna iramdam asina India da matam sangla tinduna laklaba sunga si phawba ekhogi phangpham thokpa haksing phanghandana thamlakpa haibasi tasengna laibak thibani asiguma thawsal singa si India na makha tana satharakpa taraga dilamdam asigi Meeoi singna India ki manung channa laiba Meeoi ni haiba si kauthorokpa yai haina sumhana makha tana phongdokhe Kaubru amadi Tangjing Life Farmland asim Manipur Sarkar Manipur Ancient and Historical Monument and Archaeological Site and Remains Act 1976 oina laukthokrabasu mafam asida yellow phurup singna maning tamna changlaga lai khurambadi ngasi phawba phangtre laifam singa si mapandagi haijilakpa chen kukijo refugee singna popi thafam amadi drug sungpham onthoktuna laklei laifam len asida lai khuramba karakadaba singsu akekhang pokhaduna lai khuramba phanghandana laklei laifam len asi meitei khaktagi sunate yellow phurup yek salaisa phurup kunga mangagi paipugi hopam sapam amadi ningsing khubam laifam ne ngasi maksin kuki refugee singna nga haigatuna singna ribasi yellow phurup khudemaktani haibasi ekhoina sukhangi sarkarna sumunnak khanthaduna khangpham thui haina phongdokhe lokta tasinbada ahum sire taret sokle Uttarakhand gi Dehradun district ta nganang bus ama aruba lok amada tasinbadagi nupi ani yauna Meeoi ahum sikre amasung atopa taret na sokle haina officials singna phongdokre State Disaster Response Force ADRF ki official amana phongdokpa matungina thodo adu Minak Road ta leiba Kasi area da thokibani bus adu aruba lok amada tasinbaduda nupi ani yauna passenger ahum sikhi amasung atopa taret na aruba phibam da sokhi haina phongdokladuna Mana haiki asok pasingdo hospital amada pukhat khrei thodok adugi pau phangbaga dapathar chakrata mori amasung tiunidagi SDRF ki team sing khudakta thodok thokphamduda changsenbaga loinana mi kanbagi thabak sathaki haina official duna phongdokhe Melbourne da Mahatma Gandhi ki mitam huran khiba India na condemn tawi haidi Melbourne da leba Australian Indian Community Center da khinba Mahatma Gandhi ki mitam ama huran khiba du India na ngara akana mo ongda condemn tawi amasung khudakta madubu amo hana fanghanna ba thabak laukhanna ba demand tawri hana phongdokhrei bronze ki mitamadu January 12 gi anganba ayukta Melbourne gi Robile da laiba community center asidagi huran khibani haina Australian median haike Melbourne gi Robile da laiba Australian Indian Community Center da khinba Mahatma Gandhi gi mitamadu lokthokiba amasung akaitoi thokhalambagi thaudo adu akana mo ongda nida tawi haina External Affairs Ministry gi wangangloi Randir Jaiswalna haike ekona akana mongdo Australian authorities sing da wafam ase khangan kre amasung khudakta makiba mitamadu phangnaba amasung mara leibasing dandi pi naba thabak lokhona masu demand tawkre haina mahana haike WhatsApp na right to privacy khongauna ba yaroi haina Supreme Court na phongdokre Data sharing gi mingda WhatsApp amadi application asigi parent company oiba Meta na maphamanang khangdana miyam gi data bu share tawribasi right to privacy khongauna baga manai right asi kana amatana khongauna ba yaroi amasung leba asida leidiba law singi matungina chatpa ngamloidaba oiba tarbadi India thadoptuna chatkhiba yagani hana Supreme Court na phongdokhrei
Chief Justice Surya Khanna lusungba bench amana phongdokkhibada leba asida operate tauge hairabadi leba asigi law ngakna chatkadabani miyamgi person oiba information amata masagi ayaba yaudana mafam marang khangdana share tauge yahaloi WhatsApp amadi Meta na leba asida leiriba Meeoi million kya gi data lauduna sizinani moongda sizinari basi private information bu lemna phajabi moongda huranaba khonabaga manai masi court asina kaidonongda yaba ngamloi haike Supreme Court ki wafam sing ase handak National Company Law Appellate Tribunal NCLAT na thihumbugi thabak sathabada phangkhiba kayagi report singbu challenge tawduna WhatsApp amadi Meta na thangalakpa appeal singi hearing sathabada phongdokhibane Supreme Court ki bench atuna miyamgi ayaba yauduna company singna amaga gi marakta miyamgi data share tawbugi hainabi leiribase constitutionalism bu noknabaga sabmanai company sing asigi service sijinana bo honarakpada miyamda afaba makhalgi choice pidana company ki term amadi condition sing namfuda yahanbagi hainabi leiribasina miyamgi data kyabu masagi ayaba yauduna share tawna bo honabada valid oi haiba Yaoroi haina phongdokhe